ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯃꯥꯡꯗꯁꯨ ꯑꯃ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯒꯠꯆꯔꯛꯏꯕꯁꯤꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯕꯨꯠꯁꯦ ꯑꯩ ꯍꯥꯟꯅ ꯌꯥꯝꯅ ꯀꯤꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯤꯖꯩ ꯒꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯃꯌꯥꯝ ꯅꯣꯛꯇꯤ ꯅꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯏꯗꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯝꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯧꯖꯤꯛꯇ ꯈꯟꯖꯜꯂꯨꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯁꯦ ꯑꯁꯥꯝꯗꯅꯤꯗꯅ ꯑꯗꯣ ꯍꯥꯟꯅ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯋꯥꯅꯤꯀꯣ ꯃꯩꯁꯨ ꯐꯪꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯔꯦꯟꯁꯦ ꯁꯤꯁꯦ ꯐꯪꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯒꯁꯦ ꯐꯣꯟ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯀꯤꯄꯦꯗ ꯃꯆꯥ ꯁꯨꯛꯇꯪ ꯄꯤꯛꯄ ꯒꯥꯏꯗꯣ ꯑꯗꯣ ꯑꯩꯒꯤꯒ ꯄꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯐꯣꯟ ꯄꯥꯏꯕ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯛꯄꯁꯦ 12 ꯂꯣꯏꯔꯒꯔ 12 ꯑꯗꯥꯏꯗꯔ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯄꯥꯏꯔꯛꯄꯅꯦ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥꯒꯤ ꯃꯥꯒꯤ ꯐꯣꯟ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯑꯃ ꯂꯩꯌꯦꯕ ꯊꯥꯏꯅꯒꯤ ꯅꯣꯀꯤꯌꯥꯒꯤ ꯇꯤꯡ 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 ꯇꯤꯡꯒ ꯇꯧꯕ ꯑꯗꯨꯝꯕ ꯐꯣꯟ ꯃꯆꯥꯗꯨꯅꯦꯕ ꯑꯗꯣ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯀꯔꯦꯟ ꯂꯩꯕ ꯃꯐꯝꯗ ꯑꯗꯨꯝ ꯑꯩꯅ ꯆꯥꯔꯖ ꯇꯧꯕꯁꯦ ꯄꯨꯕꯤꯗꯣꯏꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯃꯐꯝ ꯀꯔꯦꯟꯀ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯃꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯦꯕ ꯇꯝꯅꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯃꯤꯒꯁꯦ ꯕꯨꯠ ꯂꯥꯏꯒ ꯎꯕ ꯃꯐꯝ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯂꯝꯕꯤꯗ ꯆꯠꯄꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯍꯤꯡꯅꯥꯏ ꯃꯅꯝꯒ ꯅꯝꯊꯤꯕ ꯃꯅꯝꯒꯁꯦ ꯑꯃꯨꯛ ꯐꯥꯎꯔꯛꯄ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯥꯎꯕꯗꯤ ꯅꯠꯇꯕ ꯑꯃꯨꯛ ꯐꯥꯎꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯃꯌꯥꯝꯗꯨꯅꯦꯕ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯒꯗꯣꯏꯅꯦ ꯂꯥꯞꯁꯨ ꯂꯥꯞꯄꯤꯀꯣ ꯑꯩꯅ ꯆꯠꯀꯗꯣꯏꯁꯦ ꯀꯤꯂꯣꯃꯤꯇꯔ 6-7 ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯇꯣꯏꯅꯦꯕ ꯑꯥꯗꯗꯤ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯗꯒꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯥꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩ ꯁꯥꯏꯀꯜꯗ ꯑꯗꯨꯝ ꯊꯧꯔꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯏꯀꯜ ꯑꯃ ꯂꯩꯕꯤꯕꯅꯦꯕ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯥꯏꯀꯜꯗ ꯆꯠꯅꯩꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯒ ꯑꯩꯒꯁꯦ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯕ ꯆꯠꯇꯣꯏꯅꯦꯕ ꯃꯐꯝ ꯑꯃꯗ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯕ ꯆꯠꯂꯦ ꯑꯗꯨꯒ ꯃꯩꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯃꯩꯁꯦ ꯂꯥꯛꯇ꯭ꯔꯤꯕ ꯃꯩꯁꯦ ꯂꯥꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯥꯏꯕꯅꯦꯕ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯗꯨꯝ ꯉꯥꯏꯕꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯩꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯛ ꯑꯃꯒꯨꯝꯕ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯗꯣ ꯁ꯭ꯇꯤꯛ ꯑꯃꯒꯨꯝꯕ ꯀꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯥ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯃꯥꯁꯦ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯣꯏꯅꯦꯕ ꯀꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯤꯔꯤꯀꯣ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯩꯅ ꯂꯥꯛꯏꯕ ꯂꯝꯕꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗꯅꯦꯕ ꯑꯩꯅ ꯀꯤꯔꯤꯁꯦ ꯑꯗꯒꯤ ꯃꯥꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯆꯥꯔꯖ ꯇꯧꯅ ꯏꯊꯟꯇ ꯑꯗꯨꯝ ꯐꯨꯡꯒꯠꯂꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯕ ꯐꯝꯃꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯦꯕ ꯀꯔꯤꯅꯣ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯂꯝꯕꯤꯁꯨ ꯃꯤ ꯀꯅꯥꯝ ꯆꯠꯄ ꯅꯠꯇꯦꯀꯣ ꯆꯠꯈꯤꯗꯧꯔꯤꯕꯗꯨꯁꯨ ꯑꯩ ꯏꯊꯟꯗꯅꯤ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛꯀ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯕ ꯃꯇꯝ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯊꯦꯡꯖꯤꯜꯂꯛꯄ ꯁꯣꯝꯗ ꯐꯣꯟꯗꯨꯁꯨ ꯐꯨꯜ ꯆꯥꯔꯖ ꯑꯣꯏꯗ꯭ꯔꯤꯕ ꯂꯥꯛꯑꯒꯗꯤ ꯐꯨꯜ ꯆꯥꯔꯖ ꯑꯣꯏꯔꯒ ꯆꯠꯈꯤꯕꯗꯨꯁꯨ ꯑꯩꯅ ꯄꯥꯝꯕ ꯑꯗꯣ ꯀꯩ ꯍꯥꯏꯗꯤ ꯂꯝꯗꯣ ꯌꯥꯝꯅ ꯂꯥꯞꯄꯅꯤꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯛꯄꯗꯨꯁꯨ ꯇꯜꯂꯤꯗꯅ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯔꯤꯗꯨꯁꯨ ꯐꯨꯜ ꯆꯥꯔꯖ ꯇꯧꯕꯗ ꯂꯨꯄꯥ 5 ꯄꯤꯗꯣꯏꯅꯦꯕ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯣ ꯈꯪꯗꯦ ꯅꯤꯡꯁꯤꯡꯉꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯇꯦꯛꯁꯤꯗꯤ ꯌꯥꯎꯔꯛꯑꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯂꯤꯖꯔꯛꯀꯦ 100ꯀꯤ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯉꯥꯏꯔꯦ ꯁꯣꯝꯗ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯏꯁꯥ ꯏꯊꯟꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯁꯤꯕꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯅ ꯑꯗꯒꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯨꯡꯗꯨꯗꯤ ꯁꯣꯝꯗ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯃꯩꯗꯣ ꯂꯥꯛꯇꯕꯅꯤꯅ ꯉꯥꯏꯔ ꯇꯧꯕꯅꯤꯅ ꯁ꯭ꯇꯤꯛ 3ꯒꯨꯝꯕ 4ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯀꯥꯔꯦꯕ ꯐꯨꯜ ꯆꯥꯔꯖ ꯑꯣꯏꯒꯗꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩꯁꯤꯗ ꯑꯩ ꯊꯦꯡꯉꯗꯤ ꯌꯥꯔꯣꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯀꯩꯅो ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯐꯣꯟꯁꯦ ꯆꯥꯔꯖ ꯇꯧꯕꯗꯣ ꯐꯨꯜꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯨꯄꯥ 5ꯁꯦ ꯄꯤꯔꯝꯃꯒ ꯑꯩꯈꯣꯏ ꯆꯦꯔꯪ ꯑꯃ ꯂꯧꯔꯦ ꯆꯦꯔꯪ ꯑꯃ ꯂꯧꯔꯒ ꯑꯩꯅ ꯆꯦꯔꯪ ꯂꯧꯏꯗꯨꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯁꯦ ꯀꯟꯅ ꯍꯦꯛꯇ ꯖꯝ ꯆꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯨꯕ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯅꯩꯅꯤꯀꯣ ꯂꯧꯕꯨꯛꯇꯒꯤ ꯄꯨꯔꯥ ꯄꯤꯛ ꯊꯟꯅ ꯑꯗꯣ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯏꯕꯗꯣ
ꯅꯣꯡꯁꯦ ꯀꯟꯅ ꯑꯗꯨꯝ ꯆꯨꯊꯔꯛꯄ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯐꯣꯟꯁꯤ ꯆꯣꯠꯀꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯆꯦꯔꯪꯗꯣ ꯑꯩꯅ ꯂꯧꯕꯅꯦꯕ ꯆꯦꯔꯪꯗꯣ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯁꯨꯃꯥꯏꯅꯒ ꯃꯌꯥꯏꯗꯒ ꯀꯨꯏꯅ ꯃꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯀ ꯐ꯭ꯂꯥꯁ ꯂꯥꯏꯠꯀ ꯉꯥꯜꯂꯛꯄꯗꯣ ꯑꯗꯨꯗꯣ ꯃꯌꯥꯏꯁꯤꯗ ꯀꯨꯏꯅ ꯃꯦꯠꯂꯦ ꯐ꯭ꯂꯥꯁ ꯂꯥꯏꯠꯁꯦ ꯊꯥꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯦꯔꯪꯁꯤꯅ ꯐꯖꯅ ꯌꯣꯝꯁꯜꯂꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯆꯤꯟꯁꯤꯗ ꯆꯨꯞꯄꯦꯕ ꯐꯣꯟꯁꯦ ꯍꯥꯏꯗꯤ ꯄꯨꯂꯞ ꯎꯝꯁꯟꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯣꯝꯗꯗꯤ ꯁꯥꯏꯀꯜ ꯀꯟꯅ ꯊꯧꯗꯣꯔꯤꯕꯅꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯊꯣꯛꯀꯦꯅ ꯇꯧꯕꯁꯤꯗ ꯑꯃꯨꯛꯁꯨ ꯉꯝꯗꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏ ꯌꯨꯝꯁꯤꯗ ꯁꯪꯒꯣꯏꯁꯤꯗ ꯍꯥꯏꯖꯤꯟꯅꯔ ꯂꯦꯛꯑꯁꯤꯔꯥ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯦ ꯍꯦꯔꯥ ꯃꯤ ꯃꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯣꯅ ꯀꯤꯁꯨ ꯀꯤꯅꯩ ꯅꯨꯄꯥ ꯅꯠꯇꯕꯒꯤ ꯇꯥꯏꯞꯇ ꯃꯁꯤꯕꯨ ꯍꯦꯔꯥ ꯃꯁꯤꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯥꯏꯀꯜꯁꯦ ꯊꯧꯗꯣꯔꯛꯄꯅꯦꯕ ꯂꯝꯕꯤꯕꯨꯗꯤ ꯐꯩꯀꯣ ꯀꯣꯏꯂꯥꯁ ꯊꯥꯏꯌꯦꯕ ꯃꯇꯝ ꯑꯃꯗ ꯊꯥꯔꯝꯗꯦ ꯑꯗꯨꯕꯨ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯁꯦ ꯍꯦꯛꯇ ꯊꯧꯔꯒꯦ ꯁꯤꯅꯦ ꯃꯃꯥꯡꯁꯤꯗ ꯑꯩꯒꯤ ꯃꯥꯏꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯁꯤꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯈꯥꯗꯣ ꯁꯥꯏꯀꯜꯗꯨꯒꯤ ꯃꯈꯥꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯑꯗꯣ ꯑꯩꯅ ꯂꯥꯜꯂꯒ ꯆꯠꯇꯣꯏꯁꯦ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯅꯤꯗꯨꯅꯦꯕ ꯃꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯂꯤꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯩꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯇꯥꯈꯤꯕꯅꯤꯅ ꯀꯤꯖꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯒ ꯊꯧꯔ ꯆꯠꯄꯁꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅꯒ ꯇꯣꯡꯕ ꯎꯈꯤꯕ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡꯗ ꯀꯦꯔꯤꯌꯔ ꯍꯥꯏꯅꯗꯦꯅ ꯁꯥꯏꯀꯜ ꯃꯅꯤꯡꯒꯤ ꯀꯦꯔꯤꯌꯔꯗꯣ ꯑꯗꯨꯏꯗꯨꯗ ꯕꯨꯠ ꯑꯃꯒ ꯇꯣꯡꯉꯒ ꯂꯥꯛꯄ ꯊꯦꯡꯅꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯝꯕ ꯑꯗꯨ ꯂꯝꯕꯤꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯁꯨ ꯇꯨꯁꯨꯉꯦ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯀꯤꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯔꯤꯗꯣ ꯇꯥꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯤꯔꯝꯗꯕꯁꯨ ꯑꯃꯨꯛ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯁꯤꯗꯤ ꯆꯠꯇꯗꯤ ꯆꯠꯍꯧꯔꯒꯦꯗ ꯀꯅꯥꯒꯤ ꯚꯨꯠꯅꯣ ꯀꯔꯤꯅꯣꯅ ꯍꯦꯛꯇ ꯁꯥꯏꯀꯜꯁꯦ ꯑꯩꯅ ꯀꯥꯈꯠꯂ ꯊꯧꯕꯁꯦ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯔꯤꯝ ꯎꯕꯖꯥꯠ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯁꯥꯏꯀꯜꯒꯤ ꯂꯝꯕꯤ ꯇꯣꯔꯆ ꯃꯆꯥꯗꯨꯁꯨ ꯇꯤꯠ ꯂꯥꯎꯅ ꯉꯥꯟꯕꯗꯣ ꯑꯗꯨ ꯈꯛꯇꯪꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯎꯔꯤꯁꯦ ꯐꯖꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯀꯥꯈꯠꯂꯒ ꯊꯧꯕꯅꯦꯕ ꯑꯩꯅ ꯊꯧꯕ ꯁꯥꯏꯀꯜꯁꯦ ꯀꯅꯥꯒꯤ ꯕꯥꯏꯛ ꯑꯃꯅ ꯉꯪꯉ ꯀꯟꯅ ꯊꯧꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯊꯧꯔꯝꯅꯤꯕ ꯁꯥꯏꯀꯜꯗꯣ ꯑꯩꯅ ꯑꯣꯠꯄꯁꯦ ꯍꯦꯛꯇ ꯅꯣꯡꯈꯠꯂꯒ ꯁꯣꯝꯗ ꯀꯞꯁꯨ ꯀꯞꯄꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯞꯄꯤꯅꯦꯕ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯆꯤꯟꯗꯨꯗ ꯐꯣꯟꯗꯣ ꯆꯨꯞꯁꯜꯂꯒ ꯂꯩꯔꯕꯅꯤꯅ ꯁꯣꯔ ꯍꯣꯟꯕꯗꯣ ꯑꯃꯨꯛ ꯋꯥꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯅꯥꯇꯣꯟꯗꯨꯗ ꯑꯃꯨꯛ ꯅꯣꯡ ꯃꯌꯥꯝꯗꯣ ꯄꯤꯗꯤ ꯆꯪꯉꯕꯅꯤꯅ ꯁꯣꯔ ꯍꯣꯟꯕꯁꯦ ꯑꯃꯨꯛ ꯋꯥꯔꯛꯄ ꯑꯗꯨꯒꯤ ꯋꯥꯁꯨ ꯋꯥꯕ ꯁꯥꯏꯀꯜ ꯀꯟꯅ ꯍꯣꯠꯄꯒꯤ ꯋꯥꯕꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯃ ꯂꯤꯈꯤꯕꯗꯣ ꯃꯄꯥꯗꯣ ꯌꯧꯔꯛꯑꯅꯤ ꯈꯟꯕꯗ ꯏꯁꯩ ꯉꯪꯕꯗꯣ ꯑꯗꯨꯒꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯁꯤꯗꯁꯨ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯄꯥꯗꯣ ꯌꯧꯔꯛꯑꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯖꯒꯠ ꯁꯪꯁꯥꯔꯒꯤ ꯏꯁꯩꯁꯦ ꯂꯣꯏ ꯁꯛꯑꯦ ꯀꯟꯅ ꯍꯦꯛꯇ ꯈꯅꯥꯎꯒꯁꯦ ꯁꯤꯗꯣꯏꯅꯤꯀꯣ ꯍꯦꯛꯇ ꯀꯟꯅ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯁꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯄꯣꯇꯣꯞ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯕꯅꯦꯕ ꯏꯁꯥꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯁꯤꯅꯦꯕ ꯑꯩꯅ ꯇꯥꯖꯩꯁꯦ ꯀꯟꯅ ꯊꯧꯔꯦ ꯉꯁꯥꯏ ꯃꯄꯥꯗꯣ ꯂꯥꯟꯊꯣꯔꯛꯄꯗ ꯑꯩꯁꯦ ꯀꯞꯄꯁꯦ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯅꯤꯡꯕꯁꯦ ꯉꯝꯗ꯭ꯔꯕꯗꯣ ꯀꯔꯤꯝꯇ ꯂꯩꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁꯥ ꯏꯊꯟꯇ ꯀꯤꯕꯗꯨꯅ ꯐꯨꯜꯂ ꯁꯤꯒꯦ ꯇꯧꯖꯕꯗꯨꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯂꯩꯔꯤꯅꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝꯗꯣ ꯂꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯃꯐꯝ ꯑꯃꯃꯨꯛ ꯂꯥꯟꯗꯣꯏꯅꯦꯕ ꯃꯐꯝꯁꯦ ꯑꯩꯅ ꯂꯥꯜꯂꯛꯀꯗꯣꯏꯁꯦ ꯑꯍꯨꯝꯅꯦꯕ ꯃꯐꯝ ꯑꯃꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯜꯕꯔꯠ ꯃꯆꯥ ꯑꯃ ꯂꯩꯌꯦꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯨꯔꯦꯜꯗꯨꯗ ꯂꯥꯏꯔꯦꯟꯁꯦ ꯑꯃꯨꯛꯃꯨꯛ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯃꯌꯥꯝ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯅꯩꯌꯦꯕ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯀꯉꯥꯎꯅꯔꯦꯕ ꯑꯩꯁꯦ ꯁꯥꯏꯀꯜ ꯊꯧꯔꯤꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯩ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯖꯒꯠ ꯁꯪꯁꯥꯔꯒꯤ ꯏꯁꯩꯁꯦ ꯖꯒꯠ ꯁꯪꯁꯥꯔꯒꯤ ꯆꯤꯟꯁꯦ ꯊꯤꯔꯦ ꯏꯁꯥꯁꯦ ꯀꯤꯕ ꯐꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯉꯁꯥꯏꯒꯤ ꯊꯣꯡꯁꯦ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯅꯥꯟꯕꯅꯤꯅ ꯁꯥꯏꯀꯜꯁꯦ ꯙ꯭ꯔꯨꯞ ꯂꯥꯎ ꯇꯨꯁꯜꯂꯦꯕ ꯑꯩꯁꯦ ꯊꯣꯡꯁꯦ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯉꯁꯥꯏꯒꯤ ꯇꯝꯅꯕ ꯃꯐꯝꯗꯨꯗꯅꯤꯀꯣ ꯊꯣꯛꯄ ꯃꯐꯝ ꯆꯞ ꯆꯥꯅ ꯁꯥꯏꯀꯜꯁꯦ ꯇꯨꯁꯟꯕꯅꯦꯕ ꯆꯤꯟꯁꯦ ꯍꯦꯛꯇ ꯑꯩꯅ ꯊꯤꯕꯁꯦ ꯂꯣꯏꯔꯦꯕ ꯆꯤꯟꯁꯦ ꯍꯦꯛꯇ ꯊꯤꯕꯁꯦ ꯂꯣꯏꯔꯦꯕ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯏꯟꯊꯣꯔꯛꯏꯗꯣ ꯀꯅꯥꯅꯣ ꯅꯊꯧ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒ ꯂꯥꯎꯅꯦ ꯐꯨꯅꯁꯤ ꯂꯥꯎꯅꯦ ꯅꯃꯥꯏꯗꯣ ꯊꯥꯖꯤꯟꯒꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯆꯤꯟꯒ ꯍꯧꯖꯤꯛꯇꯤꯕꯨꯗꯤ ꯊꯤ ꯌꯥꯗ꯭ꯔꯦ ꯊꯤꯔꯣꯏꯒꯦꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯇꯧꯕꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯑꯦꯕ ꯑꯩꯁꯦ ꯑꯗꯨꯒ ꯅꯩꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯈꯜꯒꯤ ꯂꯝꯕꯤꯅꯦꯕ ꯂꯥꯜꯂꯒ ꯂꯥꯛꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯨꯝ ꯆꯠꯅꯕꯒꯤ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯗꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯨꯝ ꯆꯠꯅꯕꯒꯤ ꯃꯌꯥꯏꯁꯦ ꯁꯥꯏꯀꯜꯒꯨꯝꯕ ꯑꯗꯨꯝ ꯆꯠꯅꯕꯒꯤ ꯁꯖꯤꯛ ꯍꯧꯗꯕ ꯅꯥꯀꯟꯗꯅ ꯁꯖꯤꯛ ꯍꯧꯕ ꯃꯌꯥꯝ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯕ ꯌꯦꯡꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯕꯥꯛꯁꯤꯅ ꯀꯨꯠꯊꯈꯤꯕꯒꯤ
ꯀꯣꯡꯀꯨꯠ ꯑꯃꯗ ꯊꯧꯕꯒꯤ ꯀꯣꯀꯨꯠ ꯄꯔꯤꯡ ꯑꯃꯗ ꯊꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯧꯕꯗ ꯐꯥꯎ ꯋꯥꯔꯤꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯑꯩ ꯁꯥꯏꯀꯜꯗꯣ ꯍꯦꯛꯇ ꯄꯥꯏꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯇꯥꯏꯞꯇ ꯄꯥꯏꯔ ꯊꯧꯔꯛꯄꯅꯦꯕ ꯇꯨꯁꯨ ꯇꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯣꯡꯅ ꯆꯨꯔꯤꯁꯨ ꯅꯣꯡ ꯆꯨꯔꯒꯗꯤ ꯄꯦꯠꯄꯅꯤꯅ ꯊꯧꯕꯗꯣ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯩ ꯀꯃꯥꯏꯅ ꯑꯣꯠꯂ ꯊꯧꯔꯛꯈꯤꯅꯣ ꯑꯩ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝꯗꯨꯁꯨ ꯂꯥꯟꯊꯣꯔꯛꯑꯦ ꯑꯃꯨꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯁꯀꯤ ꯃꯐꯝꯁꯦ ꯑꯃꯨꯛ ꯊꯦꯡꯅꯗꯣꯔꯦꯕ ꯂꯥꯁꯀꯤ ꯃꯐꯝ ꯊꯦꯡꯅꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯌꯧꯔꯛꯑꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯌꯨꯝꯁꯦ ꯃꯥꯒꯤ ꯆꯤꯡꯗꯨꯝ ꯃꯥꯒꯤ ꯆꯤꯡꯗꯨꯝ ꯑꯃꯃꯝ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯩꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯗꯨꯁꯨ ꯆꯤꯡꯗꯨꯝ ꯑꯃꯗꯅꯦꯕ ꯆꯤꯡꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯍꯥꯏꯗꯅ ꯂꯩꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯆꯥ ꯃꯆꯥ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯥꯔ ꯂꯣꯏ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒꯤꯗꯨ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯆꯤꯡꯗꯨꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯀꯥꯈꯠꯄ ꯑꯃꯨꯛ ꯀꯨꯝꯊꯕ ꯑꯃꯨꯛ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯑꯃꯨꯛ ꯀꯥꯈꯠꯄ ꯐꯩꯗꯤꯡ ꯐꯩꯗꯥꯡ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅꯒ ꯁꯥꯏꯀꯜ ꯊꯧꯕꯕꯨ ꯋꯥꯅꯕꯗꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯊꯧꯔꯤꯅꯣ ꯑꯩ ꯈꯪꯗꯦꯕ ꯅꯥꯟꯕꯗꯨꯗ ꯆꯤꯡ ꯂꯩꯕꯥꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯆꯤꯠꯀ ꯅꯥꯟꯕꯒ ꯑꯗꯨꯝꯕ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯕꯗꯨꯗ ꯑꯩꯗꯤ ꯄꯪꯊꯧꯗ ꯊꯧꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯤꯁꯦ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯃꯨꯛ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯕ ꯏꯁꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯇꯨꯁꯦ ꯍꯦꯛꯇ ꯈ꯭याꯎ ꯆꯨꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯈꯪꯉꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯗꯥꯏꯗꯒꯤ ꯃꯅꯝ ꯐꯥꯎꯔꯛꯏꯅꯣꯕ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯅꯝꯁꯦ ꯍꯦꯛꯇ ꯕꯪꯁ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯁꯨ ꯄꯨꯡ 11:30ꯃꯨꯛ ꯇꯥꯔꯛꯑꯕꯅꯤ 11:30 ꯇꯥꯔꯛꯑꯕꯅꯤꯀꯣ ꯕꯪꯁ ꯂꯥꯎꯅ ꯅꯥꯇꯣꯟꯁꯤꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯦ ꯍꯨꯝꯖꯤꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯍꯤꯡꯅꯥꯏ ꯃꯅꯝꯕꯁꯦ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯆꯤꯟꯊꯤꯔ ꯊꯧꯔ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯆꯤꯡꯗꯨꯝ ꯃꯆꯥꯗ ꯀꯥꯏꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉ ꯀꯥꯕꯗ ꯐꯥꯎꯗ ꯈꯨꯖꯤꯟꯁꯤꯅ ꯈꯣꯡꯖꯤꯟꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯛꯑꯒ ꯀꯥꯔꯤꯅꯦꯕ ꯀꯥꯕ ꯉꯝꯗ ꯅꯥꯟꯃꯟꯗꯅ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯍꯛꯆꯥꯡꯅ ꯀꯪꯉꯤꯁꯨ ꯃꯇꯝꯗꯨꯗ ꯑꯩ ꯍꯛꯆꯥꯡ ꯌꯥꯝꯅ ꯀꯪꯉꯦꯕ ꯍꯧꯖꯤꯛꯇꯕꯨ ꯃꯥꯏꯒꯁꯦ ꯇꯣꯔꯕꯣꯠ ꯃꯥꯟꯕꯩ ꯋꯥꯅꯦꯕꯀꯣ ꯑꯣꯛ ꯃꯥꯟꯕꯩ ꯋꯥꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯍꯛꯆꯥꯡꯒꯁꯦ ꯀꯪꯉꯒ ꯍꯛꯆꯥꯡꯒꯁꯦ ꯌꯥꯝ ꯁꯣꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯧꯔꯤꯕ ꯁꯥꯏꯀꯜꯁꯦ ꯁꯤꯁꯦ ꯈꯨꯠ ꯅꯥꯝꯃꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯊꯥꯡꯒꯠꯂꯒ ꯁꯤ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯑꯋꯥꯡꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝꯗꯣ ꯀꯥꯔꯛꯑꯒ ꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯆꯠꯄ ꯋꯥꯕꯗ ꯅꯨꯃꯤꯠꯇꯨꯗꯗꯤ ꯍꯦꯛꯇ ꯁꯥꯏꯀꯜꯗꯣ ꯈꯨꯠ ꯅꯥꯝꯃꯅ ꯊꯥꯡꯒꯠꯂꯒ ꯆꯦꯟꯈꯠꯂꯛꯄꯤꯅꯦꯕ ꯀꯤꯕꯒꯤ ꯃꯥꯒꯤ ꯄꯥꯋꯔꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯁꯦ ꯌꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯣꯏꯁꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗꯩꯗꯨꯗ ꯅꯦꯠ ꯇꯥꯏꯌꯦꯕ ꯑꯩꯁꯦ ꯑꯗꯨ ꯀꯔꯤꯝꯇ ꯊꯦꯡꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯦꯕ ꯋꯪꯁ ꯂꯥꯎꯅ ꯍꯨꯝꯖꯤꯜꯂꯛꯏꯕ ꯅꯣꯡ ꯑꯗꯨꯛ ꯀꯟꯈ꯭ꯔꯕ ꯅꯣꯡ ꯃꯔꯛꯇꯨꯗꯕꯨ ꯋꯪꯁ ꯂꯥꯎ ꯍꯨꯝꯖꯤꯜꯂꯛꯑꯒ ꯑꯗꯨꯛ ꯅꯝꯊꯤꯕ ꯃꯅꯝꯗꯨꯕꯨ ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯗꯣ ꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯅꯤ ꯑꯃꯒ ꯂꯩꯔꯤꯕ ꯑꯅꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯀꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯃꯐꯝꯗꯨꯗꯅꯤꯀꯣ ꯊꯣꯛꯇꯣꯏꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯩꯌꯦꯕ ꯑꯩꯈꯣꯏ ꯑꯥꯗ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯑꯗꯣ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯣꯏꯕꯒꯤ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯃꯊꯤꯒꯥꯏꯁꯦ ꯂꯝꯕꯤꯗꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯕ ꯃꯇꯝꯅꯤꯅ ꯈꯦꯆ꯭ꯔꯤꯒ ꯆꯥꯁꯜꯂꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯤ ꯐꯥꯏꯅꯤꯡꯉꯦꯒ ꯍꯥꯏꯔꯗꯤ ꯂꯝꯕꯤ ꯃꯄꯥꯟꯗꯒ ꯗꯣꯛ ꯍꯦꯛꯇ ꯐꯥꯏꯖꯟꯅꯕꯤꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯔꯥꯎ ꯅꯣꯛꯇꯅ ꯑꯗꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯁꯦ ꯈꯣꯡꯁꯤꯅ ꯙꯨꯞ ꯂꯥꯎ ꯀꯥꯎꯕꯅꯦꯕ ꯑꯗ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯣ ꯃꯁꯤ ꯑꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯃꯨꯛꯁꯨ ꯁꯟ ꯏꯔꯣꯏ ꯃꯌꯥꯝ ꯂꯣꯏꯅꯕꯅꯤꯅ ꯁꯟꯊꯤ ꯊꯤꯕꯣꯠꯇꯣ ꯆꯥꯎꯅ ꯂꯩꯅꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯈꯟꯕ ꯑꯗꯣ ꯑꯩꯁꯦ ꯍꯦꯔ ꯃꯁꯤꯗꯤ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯥꯎꯔꯤꯗꯣ ꯈꯣꯡꯗ ꯂꯣꯏ ꯇꯣꯠꯂꯕꯅꯤꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯣꯡꯗꯨꯗꯤ ꯀꯣꯠꯂꯒ ꯃꯅꯝ ꯅꯝꯃ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤ ꯃꯊꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯁ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯂꯩꯕꯥꯛꯁꯤꯗ ꯇꯛꯄꯁꯦ ꯌꯨꯝ ꯍꯜꯂꯛꯑꯣ ꯇꯛꯄꯁꯦ ꯄꯨꯡ 2-3ꯁꯦ ꯑꯗꯨꯝ ꯇꯛꯑ ꯂꯩꯕ ꯈꯨꯠꯁꯦ ꯑꯗꯨꯝ ꯇꯛꯑ ꯂꯩꯕ ꯑꯗꯨꯒꯤ ꯀꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦꯕ ꯊꯦꯡꯅꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯇꯨꯝꯁꯦ ꯕꯣꯞ ꯂꯥꯎꯅ ꯀꯥꯔꯣꯝꯗꯩ ꯂꯪꯉꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯡꯁꯦ ꯙꯨꯞ ꯂꯥꯎꯅ ꯇꯥꯕ ꯌꯦꯡꯕ ꯃꯇꯝꯗꯅ ꯀꯔꯤꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯁꯤꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ 12ꯁꯦ ꯇꯥꯔꯛꯄ
ꯑꯗ ꯑꯩꯁꯦ ꯀꯩ ꯈꯜꯂꯨꯕꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯑꯗꯨꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨ ꯁꯦꯞ ꯑꯣꯏꯌꯦꯕ ꯌꯨ ꯁꯦꯞ ꯍꯥꯏꯗꯤ ꯁꯣꯝꯗ ꯌꯨꯝ ꯁꯣꯝꯗ ꯀꯥ ꯑꯃ ꯁꯣꯝꯗ ꯀꯥ ꯑꯃ ꯑꯗꯒꯤ ꯁꯣꯝꯗ ꯌꯨꯝꯖꯥꯎ ꯂꯩꯕꯗꯣ ꯁꯣꯝꯒꯤ ꯀꯥꯁꯤꯗꯅꯦꯕ ꯑꯩꯒ ꯏꯅꯥꯎꯄꯥꯒ ꯇꯨꯝꯃꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯌꯥꯝ ꯁꯥꯕꯅꯤꯅ ꯊꯣꯡꯒꯥꯏꯁꯦ ꯄꯥꯟꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯔꯗꯥ ꯑꯃꯈꯛ ꯑꯗꯨꯝ ꯊꯥꯗꯔ ꯊꯝꯕ ꯑꯗ ꯑꯩꯒ ꯏꯅꯥꯎꯄꯥꯒꯁꯤ ꯇꯨꯝꯃꯤꯕ ꯏꯅꯥꯎꯄꯥꯅ ꯃꯅꯨꯡꯗ ꯇꯨꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟꯗ ꯇꯨꯝꯕꯅꯦꯕ ꯅꯥꯀꯟ ꯊꯪꯕꯗ ꯑꯗꯨꯒ ꯑꯩꯁꯦ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯀꯞꯁꯦ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯈꯜꯂꯨꯕꯗꯩꯅꯣ ꯈꯪꯗꯦꯕ ꯀꯥꯡꯒꯟꯁꯨ ꯊꯥꯔꯤꯅꯤꯀꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂ ꯐꯝꯃꯦ ꯐꯝꯃ ꯀꯩꯗꯧꯔꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯨꯝꯅ ꯌꯦꯡꯉꯦ ꯀꯩꯅꯣꯁꯤꯗ ꯄꯔꯗꯥ ꯃꯄꯥꯁꯤꯗ ꯆꯨꯝꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯅꯤ ꯕꯨꯠ ꯍꯥꯏꯕ ꯕꯨꯠꯁꯦ ꯂꯩꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯉꯁꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯂꯛꯇ꯭ꯔꯕ ꯄꯨꯡ 12 ꯆꯞ ꯆꯥꯕꯗ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯀꯤꯍꯟ ꯈꯪꯍꯟꯒꯦꯅ ꯍꯣꯠꯅꯔꯛꯑꯕ ꯑꯩꯉꯣꯟꯗ ꯎꯍꯟꯒꯦꯅ ꯍꯣꯠꯅꯔꯛꯑꯕ ꯑꯩꯉꯣꯟꯗ ꯎꯍꯜꯂꯛꯑꯕ ꯎꯍꯟꯕꯒ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯚꯨꯠ 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 ꯅꯣꯏ ꯅꯁꯥ ꯅꯊꯟꯗ ꯁꯤꯖꯧꯀꯣ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯉꯥꯎꯕꯅꯦꯕ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂ ꯃꯨꯟꯅ ꯌꯦꯡꯉꯦ ꯃꯤꯠꯀꯥꯁꯦ ꯀꯨꯞꯇꯕꯤꯗ ꯄꯔꯗꯥ ꯃꯄꯥꯁꯤꯗ ꯄꯨꯡ 12 ꯆꯞ ꯆꯥꯕꯒ ꯊꯣꯛꯂꯛꯀꯗꯕꯅꯤ ꯃꯤꯅꯤꯠ ꯑꯃꯅꯤꯗ ꯉꯥꯏꯔꯕꯅꯤꯀꯣ ꯄꯨꯡ 12 ꯆꯞ ꯆꯥꯕꯒ ꯊꯣꯛꯂꯛꯀꯗꯕꯅꯤꯅ ꯉꯥꯏ ꯂꯩꯔꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯌꯦꯡꯉ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯀ ꯎꯁꯀ ꯍꯨꯝꯃꯛꯄꯁꯦ ꯏꯁꯥ ꯏꯊꯟꯇꯒ ꯈꯪꯉꯤ ꯄꯣꯠꯅꯤꯀꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯌꯦꯡꯉꯦꯕ ꯕꯨꯠꯇꯤ ꯂꯥꯏꯗꯅ ꯀꯩꯝꯐꯧ ꯂꯥꯛꯇꯦꯕ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯦꯕ ꯐꯔꯦ ꯐꯔꯦ ꯅꯣꯏ 12 ꯇꯥꯔꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯑꯩꯉꯣꯟꯗ ꯎꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯛ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯇꯨꯝꯃꯦꯕ ꯑꯗꯣ ꯁꯤꯅ ꯑꯉꯥꯎꯕꯩ ꯋꯥꯔꯤꯅꯤꯗꯅ ꯕꯨꯠꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯂꯩ ꯕꯨꯠꯀꯤ ꯋꯥꯔꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯑꯗꯣ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯅꯤꯀꯣ ꯁꯤꯗꯤ ꯑꯇꯣꯞꯄꯗ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯃꯇꯨꯡꯗꯁꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯆꯩ ꯑꯃ ꯄꯥꯏ ꯁꯥꯟꯅ ꯂꯩꯔꯦ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯐꯔꯦ